ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯒꯦꯝ ꯚꯤꯂꯦꯖꯀꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯑꯄꯁꯄꯥꯒꯤ ꯃꯔꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯒꯗꯧꯔꯤꯒꯦ ꯅꯟꯗꯣ ꯂꯨꯋꯥꯡ꯫ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯜꯂꯒꯅꯤ ꯑꯖय ꯀꯨꯃꯥꯔ ꯕꯜꯂꯥ꯫ FMR ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ UNCꯅ ꯒꯕꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯀ꯭ꯂꯥꯎꯗꯕꯔꯁꯇ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯍꯨꯝꯐꯨ ꯁꯤꯔꯦ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯀꯤꯆꯋꯥꯔꯗ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯃꯁꯨꯡ ꯏꯆꯥꯎꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ኩንሁꯝꯗꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ 75 ꯑꯃꯅ ꯁꯣꯛꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯕꯤꯒꯤ ꯊꯧꯑꯣꯡ ꯅꯥꯒꯥꯁꯤꯡꯗ ꯐꯣꯡꯅ ꯁꯤꯡꯅꯕꯅꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ꯫ ꯀꯨꯀꯤꯅ ꯔꯥꯅꯤ ꯒꯥꯏꯗꯤꯡꯂꯨꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯗ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯅ ꯀꯨꯀꯤꯂꯦꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯤꯌꯥꯔ ꯇꯧꯅꯔꯛꯄ ꯎꯕꯗ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯡꯕꯨꯅ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ꯫ ꯃꯗꯨ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯔꯛꯎ ꯍꯥꯏꯅ ꯀꯨꯀꯤꯂꯦꯟ ꯏꯟꯗꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯑꯊꯧꯕ ꯄꯦꯕꯝ ꯆꯤꯠꯇꯔꯟꯖꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ꯫